খান এর লাগে আমি আন্দাজ হলো আবার হইছে কোন ছাড়া লইয়া আইছো এখন প্যাকেট আছে নি ফ্রিজে কোন কাটা মারলো বা
ꯊꯣꯛꯑꯗꯤ ꯁꯨꯝ ꯍꯥꯏꯕꯤꯕ ꯅꯨꯄꯥꯅ ꯊꯤꯜꯂꯛꯏꯁꯦ ꯁꯨꯃꯥꯏꯅꯒ ꯃꯥꯅ ꯆꯩꯗꯁꯨ ꯁꯥꯎꯗꯣꯛꯑꯝꯃꯤꯗꯣ ꯑꯗꯨꯒ ꯂꯥꯁ ꯐꯨꯠꯇ ꯀꯤꯗꯨꯅꯦꯕ ꯑꯗꯨꯐꯥꯎ ꯆꯩꯔ ꯐꯥꯎꯗ ꯀꯤꯕ ꯃꯤꯗꯨꯅꯦꯕ ꯃꯩ ꯁꯅꯥꯅꯨꯒꯤ ꯏꯁꯀꯥꯔꯠ ꯆꯠꯂꯝꯗꯦ ꯑꯝꯇ ꯊꯤꯔ ꯍꯥꯞꯆꯜꯂꯨ ꯀꯩꯅꯣꯗꯣ ꯆꯠꯂꯝ ꯇꯧꯅꯤ ꯀꯪꯂꯥꯒꯤ ꯃꯇꯣꯡ ꯃꯆꯤ ꯆꯠꯂꯝ ꯁꯥꯔ ꯆꯠꯂꯝꯃꯅꯤ ꯑꯗꯨꯗ ꯆꯠꯂꯨ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯌꯥꯜꯂꯤꯗꯣ ꯑꯗꯨꯋꯥꯏꯗ ꯍꯥꯞꯆꯜꯂꯨ ꯏꯁꯀꯥꯔꯠ ꯀꯗꯥꯏꯗꯩꯅꯣ ꯍꯣꯔꯥꯏ ꯄꯨꯊꯣꯔꯛꯑꯦꯅꯦ ꯀꯩ ꯋꯥꯅꯣ ꯍꯣꯔꯥꯏꯅꯒ ꯂꯦꯡꯈ꯭ꯔꯦꯅꯦ ꯖꯨꯝꯕꯤꯒ ꯇꯥꯔꯕꯣ ꯖꯨꯝꯕꯤꯒꯗꯤ ꯍꯣꯔꯥꯏꯅ ꯂꯦꯡꯈ꯭ꯔꯦꯅꯦ
ko. Ay ma. Horay si Lin am na kana una kana take ba. Horay pa nang kung nga horay ba yung tani. 굿다가 미몬더 미리 이파다 이래가 이파다 피고 마탐다 아이나 yenga 피가 Katay sat kadalo yung ngaling ay chalo. Kade pore ba ay nakade nang tawo ke no ha ngarang nang gala na nakada